ꯆꯥꯛꯆꯥꯔꯦꯅ ꯖꯨꯋꯥꯔ ꯍꯥꯔꯝꯃꯤ ꯆꯥꯛ ꯆꯥꯕ ꯇꯣꯛꯑꯦꯗꯅ ꯆꯥꯗ꯭ꯔꯦꯗꯅ ꯃꯩꯁꯨ ꯆꯠꯈ꯭ꯔꯦ ꯋꯥꯌꯔ ꯏꯁ ꯃꯦꯛꯁ ꯂꯥꯏꯠ ꯃꯤꯁꯂꯦꯠ ꯀꯩꯅꯣ ꯍꯥꯏꯅꯤꯅ Mungkin kita pirang muncul. Pirang muncul boleh kita. Dah sana nang cak sana bu. Mobile Aha, mobile ni maya rồi hả Didi? Nè giáo đi. Boise. Itu nè giáo rồi. Amam bana. Nó mama thắp đâu. Jual ha bakang ngobrol ke bona? Jual ha bakang ngobrol. Ah. Awang khai chak cha để kan na, jual ha để chak cha mà tu vậy. Awang khai hai gì này? Hana bukan hai bo. Ini hana. Hei. Mai jual hari mana? Ini di mai bukan proses. Ini hana proses yang itu liam ini. Liam ini pak. Awang khai liam ini. Ayo di udah pak. Mai manggur lu mai om lu pak. Mai dia kai itu mana? Ini takkan sama mama dengan teman tahu ini. Phatte na try ko bo. Nan데 이거 짜래네 짜도 그땅 짜래 짝짝 하라 좋아 할아버니나 짜버는 농아이tre 좋아 하바 강어브로 노이 장을 잡아서 이나게 농사바 권 스트렝 땡큐 농사바 이 라이다 장비락바이다마 짝짜라바 농사바 사나 산자 뭐이땡 어서 마사 농사바 이게나 농사바 권 사이나 이나 거이제 아이디 강데 마야마 거엔 거이니 액츄얼리 이 머니프리디 바바 하이데 항아바 난 라라서 뭐라고는 거이노 Mobile gì mới ra rồi các con ăn nó nusi kheda nusi đó là mình nó nusi à gà chăn mà sister lo sak đi bobby cái trắng khá cha cái đuôi cha rồi nè Gurdeep Singh ha juar hai này ngay đó juar chắc tôi thùng một số đời lâu rồi chắc tôi máy tôi đem mang ngay nè đó rồi cha đó năng nó mobile hắn mà sẽ cái gì nó color nó khổ đi xe tàu ra cho hi pro Kasi tulay dang haizira sauba na bung like sari sajira saban ino athi ngang da gurdi se dialogue te haigira poni kai bi haigira po hip po mama hip ke bana no mana final le mama kama hip turi ge da gurdi chak chara bo chara sa jwar hai ne hai be ma awang kha ga ha mi chak charam da ha mama section da gurdi ko ko le nang sa ba ko sa thong ꯆꯥꯛ ꯊꯣꯡꯍꯧꯗ꯭ꯔꯤꯗꯣ ꯐꯔꯕꯅꯤ ꯍꯥꯞꯆꯤꯟꯕꯒꯤ ꯅꯨꯡꯁꯥꯕꯅꯤ ꯆꯥꯛ ꯊꯣꯡꯍꯧꯗ꯭ꯔꯤꯗꯣ ꯐꯔꯕꯅꯤ ꯑꯩꯈꯣꯏꯗꯤ ꯊꯣꯡꯕ ꯂꯣꯏꯔꯕꯅꯤ ꯆꯥꯛꯇꯣ ꯃꯥꯡꯉꯦꯅ ꯁꯔꯝꯗ ꯑꯗ ꯁꯥꯏꯅ ꯀꯧ ꯀꯔꯤꯒꯤꯅꯣꯅꯦ ꯃꯣꯏꯗ ꯅꯨꯡꯁꯤꯗꯤ ꯅꯠꯇꯦ ꯃꯃꯥꯒꯤ ꯏꯆꯟꯗ ꯄꯩꯁꯥ ꯃꯌꯥꯝ ꯐꯪꯗꯣꯏꯅꯤ ꯀꯥꯏꯅ ꯂꯥꯏꯠ ꯊꯥꯔꯒ ꯅꯪ ꯑꯆꯥꯄꯣꯠ ꯆꯥꯅꯕ ꯑꯗꯨꯅꯅꯤꯅꯦ ꯂꯥꯏꯠ ꯊꯥꯏꯗꯣ ꯁꯔꯃꯥ ꯑꯩꯉꯣꯟꯗ ꯁꯥꯎꯔꯤꯔꯣ ꯀꯧꯕ ꯈꯨꯝꯗ꯭ꯔꯤꯅꯦ ꯁꯔꯃꯥ ꯁꯥꯎꯕ ꯍꯩꯕꯅꯤ ꯀꯣꯏꯊꯣꯛ ꯀꯣꯏꯁꯤꯟ ꯍꯩꯕꯅꯤ ꯍꯦꯔꯣꯔ ꯍꯦꯔꯣꯏꯟ ꯂꯥꯡꯉꯕꯗꯣ ꯏꯆꯦꯗꯣ ꯍꯦꯔꯣꯏꯟꯅꯤ ꯍꯦꯔꯣꯏꯟ ꯀꯔꯤꯅꯣꯅꯦ ꯁꯤꯗꯗꯤ ꯑꯃꯨꯛ ꯑꯩꯅ ꯀꯩꯗꯧꯕꯅꯤꯅ ꯁꯤꯗ ꯁꯤꯅ ꯅꯦꯠ ꯌꯥꯎꯅꯦ ꯗꯤꯌꯥꯔ ꯏꯁ ꯅꯣ ꯅꯦꯠ 이래가 tummo nang wadra Bobby chare ahau injane dadi se host thara me manje ore jana pihina lore
ꯑꯩꯈꯣꯏ ꯍꯦꯜꯂꯛꯀꯥꯟꯗꯤꯗꯁꯨ ꯌꯥꯝ ꯀꯟꯅ ꯍꯥꯏ ꯀꯩꯅꯣꯅꯦ ꯗꯥꯒꯨꯔꯗꯤꯁꯦ ꯍꯦꯜꯂꯛꯑꯀꯥꯟꯗ ꯒꯨꯔꯗꯤꯞꯁꯤꯡ ꯑꯁꯦ ꯀꯩꯅꯣꯗꯣ ꯅꯠꯇ꯭ꯔꯅꯦ ꯁꯩꯇꯗꯣ ꯅꯠꯇ꯭ꯔꯅꯦ ꯁꯩꯇ ꯀꯩꯅꯣꯒ ꯄ꯭ꯔꯦꯃꯤ ꯑꯦꯛꯁꯇꯥꯡꯒ ꯍꯦꯛ ꯖꯣꯏꯟ ꯇꯧꯔ ꯊꯥꯕꯗꯣ ꯒꯨꯔꯗꯤꯞꯁꯤꯡꯁꯦ ꯑꯇꯣꯞꯄꯔꯣ ꯗꯥ ꯁꯩꯇꯗ ꯅꯠꯇ꯭ꯔꯣ ꯒꯨꯔꯗꯤꯞꯁꯦ ꯀꯟꯐ꯭ꯌꯨꯁ ꯑꯣꯏꯔꯦ ꯂꯩꯊꯧꯗꯅ ꯏꯁꯩꯒ ꯁꯦꯠ ꯆꯪꯒꯅꯤ ꯂꯩꯊꯧꯅꯤꯌꯦ ꯌꯥꯗꯦ ꯁꯣꯝꯗ ꯏꯁꯩꯒ ꯁꯦꯠ ꯆꯪꯒꯅꯤ ꯑꯦ ꯕꯤ ꯁꯤꯗꯤ ꯌꯦꯡꯉꯨ ꯑꯦ ꯕꯤ ꯁꯤꯗꯤ ꯌꯦꯡꯉꯨ ꯅꯣꯏꯗꯤ खरा लायथाव ओमफ्राय ꯑꯩꯗꯤ ꯍꯣꯁ ꯃꯨꯊꯠꯇꯣꯔꯤꯕ खरा लायथाव हायबा थलुरा पुलिस गुड्डी मला काली कायगिनो अꯩꯒ कानेक् ꯂꯩꯕ ꯂꯩꯇ꯭ꯔꯗꯤ कानेक् ꯇꯧꯕꯤꯔꯛꯀꯦ शर्मा सिस्टर नꯪ ꯀꯥꯏ ꯃꯥꯡꯉꯨꯏꯅꯣ शर्मा सिस्टर ꯅꯪ गुड्डी सिंह इचल चुप काहीं तꯧꯔꯤ स्टिकर ꯊꯥꯔꯤꯅꯦ ꯅꯦꯠ ꯆꯠꯄꯤꯁꯦ ꯑꯦꯕꯤꯗꯥꯏꯁ ꯑꯃ ꯍꯦꯛ ꯂꯥꯛꯑꯦꯕ ꯑꯗꯨꯅ ꯇꯧꯔꯤꯃꯤꯅꯦ ꯑꯦꯕꯤꯗꯥꯏꯁ ꯑꯃ ꯍꯦꯛ ꯂꯥꯛꯑꯦꯕ ꯈꯪꯕ꯭ꯔꯥ ꯑꯗꯨ ꯂꯥꯛꯑꯗꯤ ꯅꯦꯠ ꯆꯠꯄꯤꯁꯤꯅꯅꯦ ꯕꯣꯕꯤ ꯑꯩ ꯊꯣꯛꯂꯦ ꯃꯤ ꯅꯨꯡꯉꯥꯏꯅꯗꯕ ꯌꯥꯎꯔꯝꯂꯦꯀꯣ ꯀꯥꯎꯕꯁꯨ ꯈꯨꯝꯕꯤꯗꯦꯗ ꯃꯤ ꯁꯪꯗꯅ ꯈꯨꯝꯗꯕ ꯑꯣꯏꯔꯝꯒꯅꯤ ꯊꯣꯛꯈꯤꯅꯨꯍꯦ ꯃꯤ 5-6 ꯂꯩꯔꯤꯁꯦ ꯂꯥꯏꯛ ꯇꯧꯁꯟꯕꯤꯔꯛꯑꯣꯅꯦ ꯒꯣꯜꯗꯤ ꯁꯅꯥ ꯁꯦꯟꯖꯦꯜꯁꯦ ꯕꯤꯁꯅꯨꯄꯨꯔꯒꯤ ꯅꯠꯇ꯭ꯔꯣ ꯃꯥ ꯕꯤꯁꯅꯨꯄꯨꯔꯒꯤꯅꯤ ꯑꯁ ꯍꯧꯖꯤꯛꯀꯤ ꯖ꯭ꯋꯥꯔ ꯈꯨꯍꯥꯗꯣ ꯀꯤꯔꯨꯔꯦꯍꯦ ꯏꯃꯣꯏꯅꯨ ꯆꯦꯅꯦꯜ ꯍꯥꯏ ꯍꯦ ꯕꯣꯕꯤ ꯍꯦꯜꯂꯣ ꯏꯃꯣꯏꯅꯨ ꯆꯦꯅꯦꯜ ꯊꯦꯡꯀ꯭ꯌꯨ ꯑꯩꯒꯤ ꯂꯥꯏꯐꯇ ꯂꯥꯛꯄꯤꯔꯛꯄꯒꯤꯗꯃꯛ ꯑꯩꯁꯨ ꯏꯃꯣꯏꯅꯨ ꯆꯦꯅꯦꯜ ꯅꯪ ꯑꯩꯉꯣꯟꯗ ꯁꯞꯄꯣꯔꯠ ꯇꯧꯔꯗꯤ ꯀꯃꯦꯟ ꯑꯃ ꯇꯧꯕꯤꯔꯝꯃꯨꯀꯣ ꯑꯩꯁꯨ ꯅꯪꯉꯣꯟꯗ ꯍꯜꯂꯛꯀꯦꯀꯣ ꯉꯁꯥꯏ ꯍꯟꯈ꯭ꯔꯕ ꯍꯟꯗ꯭ꯔꯤꯕ ꯑꯩ ꯀꯟꯐ꯭ꯌꯨꯁ ꯑꯣꯏꯔꯦ ꯀꯥꯎꯔꯦ ꯑꯩ ꯕꯦꯝꯆꯥꯒꯤ ꯕꯦꯝꯆꯥꯒꯤ ꯂꯥꯏꯐꯇꯨꯒ ꯁꯟꯖꯝ ꯑꯩ ꯀꯅꯥꯗꯁꯨ ꯁꯥꯎꯕ ꯏꯇꯤꯛꯀ ꯂꯩꯖꯗꯦꯗ ꯁꯥꯎꯕ ꯏꯇꯤꯛ ꯂꯩꯇꯦ ꯋꯥꯔꯧꯕ ꯏꯇꯤꯛ ꯂꯩ ꯍꯥꯏꯕꯨ ꯁꯅꯥ ꯄꯪꯉꯤꯗꯣ ꯀꯩꯒꯤꯅꯣ ꯁꯒꯣꯜ ꯑꯣꯟ ꯊꯝꯒꯦ ꯆꯥꯛ ꯊꯣꯡꯈꯤꯒꯦ ꯏꯆꯦ ꯀꯩ ꯏꯟꯖꯥꯡ ꯊꯣꯡꯗꯣꯏꯅꯣ ꯊꯦꯡꯀ꯭ꯌꯨ ꯁꯅꯥ ꯁꯟꯖꯝ ꯋꯦꯇꯤꯡ ꯕ꯭ꯔꯣ ꯑꯩꯁꯨ ꯍꯥꯏꯂꯀꯥꯟꯗꯒꯤꯅꯤ ꯍꯦ ꯒꯨꯗ ꯏꯆꯦꯂꯀꯥꯟꯗꯒꯤꯅꯤ ꯂꯥꯏꯛ ꯅꯝꯕ ꯎꯔꯒꯅ ꯋꯥꯗꯅꯕꯒꯤ ꯑꯦꯅꯔꯖꯤ ꯕꯨꯁ ꯄꯤꯊꯛꯇꯣꯔꯤꯃꯤ ꯑꯩꯅ ꯁꯃꯥꯏꯖꯕꯗ ꯒꯨꯗꯤ ꯆꯥꯛ ꯆꯥꯔꯕ ꯍꯪꯈ꯭ꯔꯦ ꯃꯣꯏꯅ 3 ꯂꯥꯏꯛ ꯗꯟ ꯊꯦꯡꯀ꯭ꯌꯨ ꯃꯥꯏ ꯗꯤꯌꯔ ꯁꯤꯁꯨ ꯑꯣꯟꯗ ꯊꯝꯒꯦ ꯑꯣꯛꯁꯥ ꯊꯣꯡꯒꯦ ꯋꯥꯎ ꯍꯥꯎꯊꯕ ꯏꯟꯖꯥꯡ ꯉꯥꯛꯇꯅꯤ ꯊꯣꯡꯗꯣꯏꯁꯦ ꯃꯥꯏ ꯗꯤꯌꯔꯁ ꯁꯃꯥ ꯁꯤꯁꯇꯔ ꯌꯥꯝ ꯅꯨꯡꯁꯤꯅ ꯇꯨ ꯍꯥꯏꯔꯛꯏꯅꯦ ꯁꯔꯃ ꯑꯦꯜꯕꯤꯒꯤ ꯗꯤꯄꯤꯁꯦ ꯁꯥꯎꯠ ꯏꯟꯗꯤꯌꯟꯒꯤ ꯍꯦꯔꯣꯏꯟ ꯑꯃ ꯌꯥꯝ ꯃꯥꯜꯂꯦ ꯍꯦꯔꯣꯏꯟ ꯑꯃ ꯂꯩ ꯍꯥꯏꯗꯣ ꯌꯥꯝ ꯃꯥꯜꯂꯦꯅ ꯍꯥꯏꯔꯤꯕ ꯕꯥꯃꯣꯟꯒꯤ ꯅꯠꯇꯦ ꯑꯩꯅ ꯂꯥꯏꯒꯤ ꯌꯥꯎꯒꯗꯧꯕ ꯇꯧꯕꯩ ꯋꯥꯔꯤꯅꯤ ꯑꯗꯨꯁꯤꯡ ꯏꯆꯥ ꯆꯥꯔꯦ ꯑꯣꯛꯁꯥꯒ ꯌꯦꯟꯁꯥꯡ ꯉꯁꯤꯗꯤ ꯂꯣꯏ ꯊꯣꯡꯅꯔꯦ ꯇꯧꯁꯦ ꯗꯥꯒꯣꯔꯗꯤꯅꯗꯤ ꯀꯩ ꯏꯟꯖꯥꯡꯅꯣ ꯁꯔꯃ ꯀꯧꯈ꯭ꯔꯀꯥꯟꯗ ꯁꯤꯒꯤ ꯖꯨꯋꯥꯔ ꯈꯨꯍꯥꯁꯦ ꯃꯇꯝ ꯆꯥꯗꯅ ꯍꯥꯏꯗ꯭ꯔꯦꯅꯦꯕꯣ ꯂꯨꯄꯥ 200 ꯇꯥꯔꯅꯤ ꯑꯩ ꯍꯧꯖꯤꯛ ꯅ꯭ꯌꯨꯁꯇ ꯍꯥꯏꯈ꯭ꯔꯦ ꯄꯁꯥ ꯅꯤꯂꯤꯁꯨ ꯑꯦꯜꯕꯤ ꯊꯥꯔꯝꯃꯦ ꯑꯩꯗꯤ ꯈꯪ ꯂꯥꯛꯇꯦꯅꯦ ꯄꯁꯥ ꯅꯤꯂꯤꯗꯣ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯨꯞꯇ ꯌꯥꯎꯗ꯭ꯔꯣ ꯁꯔꯃ
ꯂꯥꯏꯚ ꯊꯥꯏ ꯑꯩꯈꯣꯏ ꯈꯪ ꯂꯥꯛꯇꯦꯅꯦ ꯑꯗꯨꯃꯥꯏꯅ ꯒ꯭ꯔꯨꯞ ꯑꯃꯗ ꯑꯗꯨꯃꯥꯏꯅ ꯇꯥꯏꯃꯤꯡ ꯆꯞ ꯃꯥꯟꯅꯅ ꯊꯥꯔꯗꯤ ꯀꯃꯥꯏꯅ ꯈꯪꯅꯗꯧꯔꯤ ꯁꯅꯥ ꯍꯦꯟꯖꯥꯡꯕꯗꯤ ꯑꯩꯒꯤ ꯍꯤꯟꯖꯥꯡꯗꯤ ꯁꯔꯃꯥ ꯆꯥꯕ ꯌꯥꯔꯣꯏꯀꯣ ꯌꯥꯍꯧ ꯉꯟꯕꯤꯅꯤ ꯑꯩꯒꯤ ꯍꯤꯟꯖꯥꯡꯗꯤ ꯉꯁꯥꯏꯗꯤ ꯂꯥꯏꯚ ꯊꯥꯔꯤ ꯃꯤ ꯄꯨꯝꯅꯃꯛ ꯒ꯭ꯔꯣ ꯒ꯭ꯔꯣ ꯆꯪꯅꯔꯝꯕ꯭ꯔꯥ ꯀꯩꯅꯣ ꯁꯤꯅ ꯍꯦꯝꯕꯨ ꯕꯤꯁꯇꯥꯞ ꯇꯧꯔꯕꯅꯤ ꯊꯦꯡꯀ꯭ꯌꯨ ꯁꯔꯃꯥ ꯒ꯭ꯔꯨꯞꯇ ꯍꯥꯏꯌꯨ ꯅꯪ ꯑꯩꯈꯣꯏ ꯒ꯭ꯔꯨꯞꯀꯤ ꯑꯃꯅ ꯇꯥꯏꯃꯤꯡ ꯊꯥꯔꯗꯤ ꯑꯃꯅ ꯊꯥꯅꯗꯕꯤ ꯌꯥꯏ ꯑꯗꯨꯑꯣꯏꯗꯤ ꯄꯨꯝꯅꯃꯛ ꯇꯥꯏꯃꯤꯡꯒ ꯆꯞ ꯃꯥꯟꯅꯅ ꯊꯥꯃꯤꯟꯅꯗꯤ ꯀꯃꯥꯏꯅ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯕ ꯉꯝꯒꯅꯤ ꯃꯦꯁꯦꯖ ꯂꯥꯛꯑꯦ ꯏꯃꯣꯏꯅꯨ ꯁꯔꯃꯥ ꯁꯤꯁꯇꯔ ꯕ꯭ꯂꯣꯗ ꯍꯦꯟꯖꯝ ꯌꯥꯍꯧ ꯉꯟꯕꯔꯣ ꯍꯧꯖꯤꯛꯇꯤ ꯌꯥꯍꯧ ꯉꯟꯕꯁꯤ ꯆꯥꯟꯅꯔꯕꯅꯤꯗ ꯕꯥꯃꯣꯟ ꯆꯥꯅꯕꯗꯤ ꯌꯥꯎꯔꯕꯅꯦꯕꯀꯣ ꯂꯥꯏꯔꯤꯛꯁꯦ ꯀꯅꯥꯝ ꯂꯩꯇ꯭ꯔꯁꯨ ꯑꯩꯁꯨ ꯌꯥꯝ ꯀꯨꯏꯅꯗꯤ ꯊꯥꯔꯣꯏꯗꯦ ꯕꯤꯖꯦ 23% ꯕꯦꯇ꯭ꯔꯤ ꯑꯣ ꯕꯣꯕꯤ ꯀꯩ ꯍꯥꯏꯒꯦ ꯁꯔꯃꯥ ꯅꯪꯁꯨ ꯗꯤꯜꯂꯤꯗ ꯆꯣꯡꯊꯣꯛꯈꯤꯗꯣꯏꯔꯥ ꯑꯣ ꯁꯔꯃꯥ ꯕ꯭ꯂꯣꯗ ꯍꯥꯏꯒꯦ ꯆꯥꯛ ꯆꯥꯔꯕꯣ ꯆꯥꯛ ꯆꯥꯔꯦꯅꯦ ꯆꯥꯛ ꯆꯥꯔꯦ ꯄ꯭ꯔꯤꯌꯥꯡꯀꯥ ꯅꯪ ꯆꯥꯔꯕꯣ ꯏꯆꯥ ꯅꯨꯄꯤꯁꯦ ꯃꯕꯨꯛꯁꯦ ꯀꯥꯎꯁꯜꯂꯛꯏ ꯃꯥꯏ ꯗꯤꯌꯥꯔꯤ ꯇꯤꯌꯔꯁ ꯑꯣꯟ ꯊꯦꯡꯀ꯭ꯌꯨ ꯑꯣꯟ ꯍꯥꯏꯔꯒ ꯊꯝꯃꯣ ꯅꯨꯡꯁꯥ ꯃꯈꯣꯟꯁꯨ ꯑꯣꯟ ꯍꯥꯏꯔꯒ ꯆꯠꯈꯤꯅꯨꯀꯣ ꯑꯗꯨꯝ ꯑꯣꯟꯗꯤ ꯊꯝꯃꯨꯀꯣ ꯋꯥꯁ ꯇꯥꯏꯝꯗ ꯋꯥꯏ ꯇꯤꯗꯁꯨ ꯗꯕ꯭ꯂꯤꯎ ꯇꯤꯗꯁꯨ ꯍꯦꯟꯒꯠꯂꯤꯗꯅꯀꯣ ꯅꯣꯡ ꯅꯨꯡꯁꯤꯠ ꯂꯩ ꯍꯥꯏ ꯉꯁꯤ ꯑꯗꯨꯅ ꯃꯩ ꯆꯠꯈ꯭ꯔꯕ ꯈꯪꯗꯦꯅꯦ ꯆꯥꯔꯦ ꯀꯩ ꯃꯊꯦꯜ ꯆꯥꯒꯦ ꯁꯣꯌꯥꯕꯤꯟ ꯊꯣꯡꯉꯤꯅꯦ ꯑꯁ ꯑꯩ ꯄꯨꯛꯀ ꯊꯟꯍꯧꯗ꯭ꯔꯦꯗ ꯈꯔ ꯆꯥꯈꯠꯂꯒ ꯖ꯭ꯋꯥꯔ ꯍꯥꯔꯛꯄꯗꯒꯤ ꯆꯥꯗ꯭ꯔꯦ ꯖ꯭ꯋꯥꯔ ꯍꯥꯔꯛꯄꯗꯒꯤ ꯑꯗꯨꯝ ꯈꯨꯠꯇꯣꯛꯑꯒ ꯆꯥꯗ꯭ꯔꯦ ꯆꯠꯅꯣ ꯍꯥꯏ 6 ꯍꯥꯏꯈ꯭ꯔꯦ ꯁꯥꯔꯅ ꯃꯥꯏ ꯗ꯭ꯔꯦꯁ ꯅꯣꯛꯁꯥꯕꯅꯤ ꯏꯆꯦ ꯆꯠꯂꯣꯏ ꯃꯥꯏ ꯗꯥꯏꯔꯤ ꯇꯤꯌꯔꯁꯁꯦ ꯅꯣꯡꯁꯥꯕꯔꯣ ꯅꯣꯏ ꯍꯥꯏꯗꯤ ꯃꯤ ꯑꯃꯅ ꯑꯦꯀꯥꯎꯟ ꯑꯅꯤ ꯄꯥꯏꯔꯥ ꯍꯥꯏꯕ ꯍꯦꯜꯂꯣ ꯃꯔꯤ ꯃꯇꯥꯁꯦ ꯑꯩꯈꯣꯏ ꯃꯁꯦꯟ ꯅꯛꯁꯟꯅꯁꯤ ꯑꯣ ꯑꯗꯨꯗꯤ ꯅꯪ ꯑꯦꯀꯥꯎꯟ ꯑꯅꯤꯃꯛ ꯑꯣꯟ ꯊꯝꯃꯨꯅ ꯃꯦꯁꯦꯖ ꯊꯥꯔꯛꯇ꯭ꯔꯁꯨ ꯑꯣꯟꯗ ꯊꯝꯃꯁꯨ ꯋꯥꯏ ꯇꯤ ꯗꯕ꯭ꯂꯤꯎ ꯇꯤꯗ ꯍꯦꯟꯒꯠꯂꯤꯗꯅ ꯑꯩꯁꯨ ꯋꯥꯏ ꯇꯤ ꯇꯥꯔꯦ ꯑꯩꯒꯤ ꯆꯤꯟꯖꯦ ꯌꯥꯗ꯭ꯔꯦ ꯉꯥꯎꯔꯦ ꯄꯨꯛ ꯐꯠꯇ꯭ꯔꯦ ꯆꯥꯛ ꯆꯥꯔꯕꯣ ꯇꯅꯨ ꯍꯪꯈ꯭ꯔꯦ 8:53 ꯁꯣꯌꯥꯕꯤꯟꯒ ꯑꯂꯨꯒꯅꯤꯅꯦ ꯏꯁꯇꯤꯀꯔ ꯗꯥꯎꯟ ꯊꯥꯕꯁꯦ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯒ ꯍꯥꯏꯅꯕꯅꯤꯅꯦ ꯑꯦꯜꯕꯤꯗ ꯑꯃꯗꯤ ꯆꯦꯅꯦꯜ ꯄꯥꯏꯗꯦ ꯑꯣ ꯆꯦꯅꯦꯜ ꯄꯥꯏꯔꯗꯤ ꯑꯗꯨꯝ ꯑꯣꯟ ꯊꯝꯃꯣ ꯑꯩꯉꯣꯟꯗꯗꯤ ꯋꯥꯆ ꯑꯋꯥꯔꯗꯣ ꯍꯦꯟꯒꯠꯂꯤꯗꯅꯀꯣ ꯑꯅꯤꯃꯛ ꯑꯣꯟꯅꯤ ꯊꯦꯡꯀ꯭ꯌꯨ ꯊꯥꯒꯠꯆꯔꯤ ꯃꯥꯏꯅꯔꯤ ꯗꯤꯌꯔꯁꯨ ꯅꯪ ꯉꯁꯥꯏꯒꯤ ꯋꯥꯔꯤ ꯇꯥꯕꯗ ꯅꯨꯡꯉꯥꯏꯇꯕꯅꯕꯣ ꯀꯨꯀꯤꯁꯤꯡꯁꯦꯕꯣ ꯃꯤꯊꯨꯡ ꯉꯥꯛꯇꯅꯤ ꯍꯥꯏꯅꯤꯡꯉꯤ ꯊꯥꯛꯑꯒ ꯃꯣꯏꯒꯤ ꯐꯠꯇꯕ ꯕꯦꯕꯥꯔ ꯅꯤꯇꯤ ꯅꯤꯌꯣꯝ ꯃꯤ ꯍꯤꯡꯁꯥꯁꯤꯡꯒꯤ ꯅꯨꯡꯁꯤꯠꯇꯣ ꯑꯩꯈꯣꯏꯗ ꯑꯃꯨꯛ ꯆꯨꯔꯛꯀꯅꯤ ꯑꯌꯨꯛꯇ ꯋꯥꯁꯇ ꯀꯌꯥ ꯐꯪꯉꯤ ꯄꯨꯡ ꯑꯃ ꯍꯦꯟꯅ ꯐꯪꯉꯤ ꯄꯨꯡ ꯑꯃ ꯅꯠꯇꯦ ꯄꯨꯡꯈꯥꯏꯃꯨꯛ ꯐꯪꯉꯦ ꯄꯨꯡꯈꯥꯏꯃꯨꯛ ꯀꯩꯒꯤꯅꯣ ꯑꯦꯛꯖꯥꯝ ꯀꯨꯏꯅ ꯊꯥꯔꯝꯗ꯭ꯔꯦꯅ ꯈꯣꯡ ꯍꯥꯝꯅꯤꯡꯃꯟꯒꯤꯗꯅꯅꯦ ꯈꯣꯡ ꯍꯥꯝꯅꯤꯡꯃꯟꯒꯤꯗꯅ ꯑꯦꯜꯕꯤ ꯊꯥꯕ ꯂꯣꯏꯁꯤꯜꯂꯕ ꯄꯨꯡ ꯉꯥꯛꯇꯪꯁꯤꯗ ꯀꯂꯥꯛꯀ ꯆꯣꯛꯊꯗꯅ ꯁꯣꯅꯥꯏꯗꯩ ꯈꯣꯡ ꯍꯥꯝꯅꯤꯡꯃꯟꯒꯤꯗꯅ ꯏꯃꯩꯄꯦꯝꯃ ꯇꯨ ꯀꯟꯅ ꯊꯧꯔ ꯂꯥꯛꯏ ꯃꯤꯅꯤ ꯌꯨꯝ ꯂꯣꯏꯔꯤ ꯌꯨꯝ ꯂꯥꯛꯑ ꯕꯔꯥ ꯕꯔꯥ ꯐꯥꯏꯗꯔꯦ ꯑꯗꯣ ꯁꯅꯥ ꯁꯦꯟꯖꯝ ꯆꯥꯔꯦ ꯁꯅꯥ 6 ꯁꯅꯥ ꯁꯦꯟꯖꯝ ꯋꯦꯇꯤꯡ ꯕꯣꯕꯤ ꯁꯔꯃꯥꯅ ꯑꯩꯉꯣꯟꯗ ꯐꯨꯗꯣꯏ ꯇꯧꯔꯤ ꯈꯔ ꯈꯥꯝꯕꯤꯌꯨꯅꯦ ꯕꯣꯕꯤ ꯈꯨꯗꯤꯡ ꯄꯨꯛ ꯗꯥꯎꯟ ꯏꯟꯗꯅ ꯅꯪ ꯃꯥꯔꯁꯦꯜ ꯈ꯭ꯋꯥꯡ ꯌꯥꯝ ꯆꯥꯎꯔꯤꯗꯤ ꯑꯦꯅꯔꯖꯤ ꯌꯥꯝ ꯏꯁꯤꯡ ꯊꯛ ꯊꯛꯅ ꯑꯦꯅꯔꯖꯤ ꯍꯥꯞꯄꯤꯗꯨꯕꯨ ꯑꯩꯅ ꯀꯟꯕꯩ ꯀꯩ ꯃꯊꯧ ꯇꯥꯒꯦꯅꯦ ꯅꯪꯕꯨ ꯊꯤꯟꯖꯜꯂꯨ ꯀꯤꯟꯅ ꯋꯦꯇꯤꯡ ꯄꯦꯟꯅ ꯍꯤꯠꯆꯅꯨ ꯑꯩꯗꯤ ꯕ꯭ꯔꯣꯅꯤ ꯅꯪꯕꯨ
ꯃꯥꯏ ꯗꯥꯏꯔꯤ ꯚꯤꯗꯤꯑꯣ ꯌꯦꯡꯉꯝꯕꯅꯤ ꯀꯃꯦꯟ ꯄꯤꯈꯤꯕꯅꯤ ꯗ꯭ꯔꯛ ꯑꯦꯗꯤꯛꯀꯤꯗꯨꯒ ꯗꯥꯒꯨꯔꯗꯤꯁꯨ ꯑꯅꯤ ꯑꯍꯨꯝ ꯂꯩꯕꯅꯤꯅꯦ ꯀꯩꯅꯣ ꯑꯦꯀꯥꯎꯟ ꯑꯅꯤ ꯑꯍꯨꯝ ꯂꯩꯕꯅꯤ ꯆꯪꯍꯧꯗꯅ ꯑꯗꯨꯝ ꯑꯣꯟ ꯊꯝꯃꯨꯗꯅ ꯁꯅꯥꯁꯦꯟꯖꯝ ꯆꯥꯔꯦ ꯒꯨꯜꯗꯤꯞꯁꯤꯡ ꯑꯦꯜꯕꯤꯗ ꯊꯤ ꯐꯥꯏꯕꯒꯤ ꯋꯥꯔꯤꯁꯤꯕꯨ ꯆꯤꯀꯣ ꯑꯩ ꯆꯥꯛ ꯇꯣꯛꯄꯇ ꯉꯥꯏꯔꯤꯀꯣ ꯍꯩ ꯚꯤꯇꯥꯃꯤꯟꯅꯤ ꯈꯜꯂꯨ ꯒꯙꯥ ꯅꯪꯁꯤꯅ ꯑꯃꯅꯦ ꯗꯥꯒꯨꯜꯗꯤ ꯅꯨꯄꯥ ꯑꯣꯏꯔꯒ ꯌꯥꯝ ꯇꯨꯀꯠꯆꯒꯟꯕ꯭ꯔꯥ ꯅꯪꯕꯨ ꯁꯃꯥꯖ ꯆꯪꯗꯣ ꯁꯅꯥꯁꯦꯟꯖꯝ ꯍꯦꯟꯃꯟꯗ꯭ꯔꯣꯗꯨꯗꯤ ꯆꯠꯂꯣꯀꯣꯗꯣ ꯁꯅꯥꯁꯦꯟꯖꯝ ꯁꯥꯎꯕ ꯌꯥꯗꯦ ꯈꯪꯗꯅ ꯇꯧꯕꯅꯤ ꯁꯅꯥꯁꯦꯟꯖꯝ ꯗꯥꯒꯨꯜꯗꯤ ꯁꯅꯥꯁꯦꯟꯖꯝ ꯋꯦꯇꯤꯡ ꯁꯥꯎꯗꯦ ꯆꯅꯨ ꯁꯃꯥꯖ ꯑꯣꯏꯃꯥꯕꯨꯗꯤ ꯁꯤ ꯌꯥꯗꯦ ꯁꯤ ꯃꯃꯥ ꯊꯕꯛ ꯇꯧꯔꯤ ꯑꯗ ꯀꯥꯏ ꯅꯪ ꯅꯅꯥ ꯂꯩꯅꯤ ꯑꯩ ꯅꯍꯥꯁꯦ ꯂꯩꯔꯦ ꯏꯋꯥꯅ ꯂꯦꯝ ꯊꯥꯗꯣꯔꯤꯕ ꯑꯝꯇ ꯍꯥꯏꯌꯨ ꯗꯥꯒꯨꯜꯗꯤ ꯑꯩ ꯅꯍꯥꯁꯦ ꯂꯩꯔꯦ ꯅꯪ ꯑꯩꯈꯣꯏ ꯍꯦꯔꯣꯅ ꯅꯪ ꯂꯦꯝ ꯊꯥꯈꯤꯗꯣꯔꯤꯕ꯭ꯔꯥ ꯀꯤꯗ ꯇꯧꯅꯨ ꯃꯄꯨ ꯄꯥꯜꯂꯕꯅꯦ ꯍꯣꯏ ꯂꯩꯊꯧꯅꯦ ꯃꯄꯨ ꯄꯥꯜꯂꯕꯅꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯂꯝꯍꯦꯜꯂꯁꯨ ꯀꯟꯕꯤꯅꯤꯡꯉꯥꯏ ꯀꯩꯗꯧ ꯍꯥꯏꯅꯣ ꯊꯕꯛ ꯇꯧꯔꯤ ꯁꯤ ꯄꯤꯕ ꯌꯥꯕ ꯆꯦꯅꯦꯜ ꯁꯥꯎꯟ ꯈꯖꯤꯛ ꯄꯤꯕ ꯌꯥꯒꯗ꯭ꯔꯣ ꯐꯦꯟꯒꯤ ꯃꯈꯣꯟꯅ ꯇꯥꯗꯦ ꯑꯣ ꯌꯥꯅꯤ ꯌꯥꯅꯤ ꯅꯨꯡꯗꯥꯡꯅꯤꯅ ꯌꯥꯝ ꯀꯟꯅꯁꯨ ꯉꯥꯡꯕ ꯅꯨꯡꯉꯥꯏꯇꯕꯀꯣ ꯑꯗꯨꯅꯅꯤꯗ ꯁꯔꯃ ꯁꯤꯁꯇꯔ ꯃꯥꯏ ꯗꯥꯏꯔꯤꯗꯤ ꯃꯥꯏ ꯗꯥꯏꯔꯤ ꯂꯩꯔꯝꯒꯅꯤ ꯁꯅꯥꯁꯦꯟꯖꯝ ꯋꯦꯇꯤꯡ ꯑꯩ ꯇꯨꯝꯃꯦ ꯕꯣꯕꯤ ꯀꯦ ꯒꯨꯗ ꯕꯥꯏ ꯁꯔꯃ ꯑꯣ ꯅꯪ ꯃꯉꯥꯡ ꯅꯍꯟꯒꯦ ꯂꯥꯛꯄꯣ ꯅꯪ ꯅꯃꯪꯗ ꯂꯥꯛꯀꯦ ꯗꯥ ꯁꯅꯥ ꯅꯃꯪꯗ ꯂꯥꯛꯀꯦ ꯃꯉꯥꯡ ꯅꯍꯟꯒꯦ ꯅꯃꯪꯗ ꯂꯥꯛꯀꯦꯀꯣ ꯑꯩ ꯃꯥꯏ ꯃꯤꯠꯁꯦ ꯑꯥꯏꯕ꯭ꯔꯨ ꯉꯥꯛꯇ ꯌꯦꯛꯁꯜꯂꯒ ꯇꯤꯀꯤ ꯉꯥꯛꯇ ꯇꯩꯁꯜꯂꯒ ꯂꯥꯛꯀꯦ ꯁꯔꯃ ꯁꯤꯁꯇꯔꯅ ꯂꯩ ꯃꯌꯥꯝ ꯊꯥꯔꯛꯑꯦꯅꯦ ꯀꯔꯤ ꯋꯥꯔꯤ ꯑꯃꯔꯣꯝꯗ ꯆꯠꯈꯤꯗꯧꯔꯦ ꯋꯥꯈꯜꯗꯣ ꯑꯩ ꯍꯦ ꯆꯦ ꯀꯩꯅꯣ ꯐꯥꯒꯤ ꯇꯧꯔꯤꯃꯤ ꯑꯩꯁꯨ ꯃꯅꯤꯄꯨꯔ ꯃꯆꯥꯁꯦ ꯐꯥꯒꯤ ꯇꯧꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦꯕ ꯑꯗꯨꯅ ꯇꯥꯒꯨꯔꯗꯤ ꯆꯥꯛ ꯆꯥ ꯂꯧꯕꯇ ꯉꯥꯏꯔꯤ ꯍꯥꯏꯔꯣ ꯄꯦꯃꯤꯗꯣ ꯂꯥꯛꯑꯣ ꯍꯥꯏꯌꯨꯅꯦ ꯅꯪꯕꯣ ꯑꯩꯅ ꯅꯠꯇꯦ ꯊꯥꯕꯅꯦ ꯑꯦꯝꯕꯤ ꯅꯪ ꯀꯃꯥꯏꯅ ꯈꯪꯏꯕ ꯊꯥꯗꯦꯅ ꯊꯥꯗꯗꯤ ꯀꯃꯥꯏꯅ ꯈꯪꯏꯅꯣ ꯇꯥꯔꯦ ꯏꯆꯥꯅꯨꯄꯤꯅ ꯋꯥꯏ ꯐꯥꯏ ꯊꯥꯔꯛꯑꯣ ꯍꯥꯏ ꯊꯥꯏ ꯑꯩꯅ ꯅꯥꯇꯣꯛ ꯇꯧꯔꯤꯕ ꯑꯗꯣ ꯊꯥꯗꯦ ꯏꯃꯥꯏ ꯋꯥꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯆꯅꯨ ꯃꯥꯏ ꯂꯩꯁꯦ ꯅꯨꯡꯉꯥꯏꯕ ꯆꯅꯨ ꯁꯃꯥꯖꯁꯦ ꯑꯩ ꯂꯩꯔꯤꯌꯦ ꯂꯩꯌꯨ ꯂꯥꯏꯔꯤꯛ ꯊꯥ ꯑꯣꯏꯔꯛꯇꯣꯔꯤ ꯑꯩꯕꯨ ꯄꯨꯡ ꯑꯃ ꯐꯥꯅ ꯊꯥ ꯐꯪꯗꯕ꯭ꯔꯅꯦ ꯅꯦꯠꯁꯦ ꯀꯩꯅꯣꯁꯦ ꯕꯦꯇ꯭ꯔꯤꯁꯦ 21% ꯉꯥꯏꯈ꯭ꯔꯦ ꯑꯣꯛꯁꯥ ꯐꯨꯠꯂꯤ ꯍꯪꯒꯥꯝꯒꯗꯨꯒ ꯍꯥꯞꯄꯕ ꯃꯩꯈꯨ ꯇꯥꯗꯧꯔꯝꯃꯤꯕ ꯑꯣꯛꯁꯥꯗꯣ ꯇꯤꯟꯒ ꯕꯔꯥ ꯕꯔꯥ ꯇꯥꯡꯉꯩꯒꯤ ꯃꯣꯏ ꯀꯩꯅꯣꯗꯣ ꯕꯦꯂꯤ ꯀꯩꯅꯣ ꯀꯦꯞꯁꯨꯜꯗꯣ ꯐꯖꯅ ꯇꯤꯟꯒ ꯑꯣꯔꯣ ꯇꯥꯔꯒ ꯆꯤꯛꯈꯥꯏꯌꯨꯀꯣ ꯃꯥꯏ ꯗꯥꯏꯔꯤ ꯇꯤꯌꯔꯁ ꯍꯥꯎ ꯃꯥ ꯊꯕꯛ ꯇꯧꯔꯤ ꯗꯨꯀꯥꯟꯗ ꯅꯨꯡꯉꯥꯏꯇꯦ ꯁꯔꯃ ꯕꯥꯏ ꯇꯧꯕꯗꯤ ꯆꯠꯂꯔꯣꯏ ꯑꯩ ꯃꯥꯏ ꯗꯥꯏꯔꯤ ꯚꯤꯗꯤꯑꯣ ꯌꯦꯡꯈ꯭ꯔꯦ ꯀꯃꯦꯟꯁꯨ ꯗ꯭ꯔꯛ ꯑꯦꯗꯤꯛꯀ ꯁꯣꯡꯗꯨꯗ ꯃꯤ ꯇꯔꯦꯠꯅꯤ ꯂꯩꯁꯦ ꯀꯅꯥꯝ ꯀꯣꯃꯦꯟ ꯇꯧꯔꯛꯇꯦ ꯍꯥꯎ ꯇꯨꯝꯃꯣ ꯅꯪ ꯇꯨꯏꯁꯟ ꯍꯜꯂꯛꯄꯗ ꯑꯩ ꯋꯥꯔꯦ ꯇꯨꯝꯕꯤꯔꯣ ꯃꯅꯝ ꯅꯝꯒꯦ ꯇꯨꯝꯃꯣ ꯍꯌꯦꯡ ꯉꯟꯅ ꯍꯧꯒꯠꯇꯣꯏꯃꯤ ꯁ꯭ꯀꯨꯜ ꯆꯠꯇꯣꯏꯅꯤ ꯏꯆꯥꯅꯨꯄꯤꯁꯤꯅ ꯃꯔꯣꯟ ꯑꯃꯅꯦ ꯃꯔꯣꯟ ꯑꯃ ꯍꯥꯏꯁꯤꯅꯤ ꯃꯔꯣꯟ ꯑꯃ ꯏꯆꯥꯅꯨꯄꯤ ꯏꯆꯦ ꯃꯃꯥ ꯍꯣꯁ ꯊꯥꯔꯛꯀꯦꯁꯦ ꯃꯗꯨ ꯑꯩꯒꯤꯗꯤ ꯗꯥꯒꯨꯗꯤ ꯅꯪ ꯊꯕꯛ ꯁꯨꯗꯅꯕ ꯆꯦꯟ ꯉꯝꯗꯅ ꯇꯣꯛꯀꯅꯤ Happy Independence Day, my friend. Every day we click so ꯗꯥꯒꯨꯗꯤ many ꯃꯥꯏꯅ selfies. ꯀꯧꯈ꯭ꯔꯦ Today, click ꯁꯔꯃꯅ a special selfie. ꯁꯔꯃꯅꯤꯗꯤ
ꯍꯤꯟꯗꯣ ꯃꯤ ꯀꯌꯥꯝ ꯂꯩꯒꯦ ꯌꯦꯡꯉꯣꯅꯦ Zoya habo. Zoya habo. Hayne. ꯑꯣꯛꯁꯥꯒꯤ ꯀꯦꯞꯁꯨꯜꯕꯨ ꯍꯥꯏꯕꯅꯦ Habaro. ꯑꯩꯈꯣꯏꯁꯨ ꯍꯥꯟꯅ ꯆꯥꯔꯝꯃꯤꯁꯤ ꯆꯥꯗ꯭ꯔꯤꯕ ꯆꯅꯨꯅ ꯅꯨꯡꯉꯥꯏꯔꯗꯤ ꯑꯩꯁꯨ ꯅꯨꯡꯉꯥꯏ ꯊꯝꯃꯅꯦ Chúc chúc nôi mình bảo. ꯃꯥꯏꯗ ꯀꯤꯌꯦ ꯗꯥ ꯁꯦꯟꯖꯝ ꯗꯤꯄꯤ ꯊꯝꯃꯗꯤ ꯅꯨꯄꯤ ꯃꯌꯥꯝ ꯉꯥꯎꯋꯤꯅꯦ Chúc ơi. Em kỳ giờ bữa nè. Kỳ thế đó. ꯂꯥꯏꯚ ꯊꯥꯅꯕ ꯍꯣꯠꯅꯕꯗ ꯏꯆꯦ ꯃꯌꯥꯝꯁꯦ ꯉꯥꯡꯉꯒ ꯌꯥꯝꯅ ꯇꯥꯗ꯭ꯔꯦ Đang có tàu đấy rồi. ꯑꯗꯨꯅꯤꯅꯦ ꯒ꯭ꯌꯥꯟ ꯃꯦꯟꯒ ꯇꯥꯗ꯭ꯔꯦ ꯏꯆꯥꯒ ꯅꯣꯡꯃꯒꯤ 2 times ꯊꯥꯒꯦ ꯍꯥꯏꯅ ꯇꯧꯕ Anh tâm babo. ꯅꯣꯡꯃꯒꯤ ꯑꯅꯤꯔꯛ ꯊꯥꯒꯦ ꯇꯧꯕ ꯋꯥꯆ ꯑꯋꯥꯔꯁꯦ ꯍꯦꯟꯒꯠꯅꯕ ꯈꯔ ꯀꯟꯅ ꯍꯥꯏꯌꯣꯁꯦ ꯀꯟꯅ ꯍꯥꯏꯔꯗꯤ ꯃꯌꯥꯝ ꯃꯤ ꯃꯌꯥꯝ ꯇꯥꯔꯅꯤ ꯊꯪꯅꯕ ꯃꯤ ꯃꯌꯥꯝ ꯇꯥꯔꯅꯤ ꯅꯨꯡꯉꯥꯏꯇꯦꯅ ꯇꯧꯔꯤꯅꯤ ꯏꯃꯣꯏꯅꯨ ꯋꯥꯔꯧꯒꯅꯨ ꯍꯥꯏꯅ ꯇꯧꯈ꯭ꯔꯦ ꯃꯃꯥ ꯍꯧꯖꯤꯛꯄꯨ ꯈꯨꯠꯁꯦ ꯀꯟꯅ ꯆꯦꯛꯈꯥꯏꯅꯦ ꯀꯩꯗꯧꯔꯤꯅꯣ ꯅꯪꯁꯤꯕꯣ ꯃꯤ ꯃꯉꯥꯗꯤ ꯃꯤ 3 ꯂꯩꯔꯤꯃꯤ Amoro. ꯀꯩꯅꯣꯝ ꯍꯥꯏꯍꯧꯔꯤ ꯇꯥꯍꯧꯗ꯭ꯔꯕꯣ ꯃꯤ ꯑꯍꯦꯟꯕ ꯂꯥꯛꯇꯦ My friend. ꯍꯌꯦꯡꯋꯥꯏ ꯖꯒꯣꯏ ꯁꯥꯔꯨꯁꯤ Chú thôi. Mu tàu là đi. Nana sai phone to batati do hai. Mà dengue. ꯆꯈꯥꯏꯕꯗ ꯁꯝꯖꯟꯅꯕꯒꯤ ꯄꯣꯠ ꯂꯩꯍꯧꯗꯅ ꯇꯣꯛꯀꯅꯤ ꯆꯈꯥꯏꯔꯣ ꯖꯁ ꯑꯩ ꯂꯥꯏꯛ ꯇꯧꯗ꯭ꯔꯤ ꯐꯤꯂꯝ ꯂꯣꯏꯔꯀꯥꯟꯗ ꯇꯧꯒꯅꯤ ꯐꯤꯂꯝ ꯂꯣꯏꯔꯀꯥꯟꯗ ꯇꯧꯒꯅꯤ ꯐꯤꯂꯝ ꯁꯨꯇꯤꯡ ꯇꯧꯔꯤꯕ ꯍꯧꯖꯤꯛ ꯐꯤꯂꯝꯗꯣ ꯂꯣꯏꯔ ꯇꯤꯀꯦꯠꯀꯗꯤ ꯇꯥꯡꯍꯟꯒꯅꯨꯀꯣ ꯍꯧꯖꯤꯛ ꯄꯩꯁꯥ ꯋꯥꯅꯕ ꯃꯇꯝꯅꯤ ꯐꯤꯂꯝꯗꯣ ꯑꯩꯈꯣꯏꯁꯨ ꯌꯦꯡꯕ ꯌꯥꯎꯒꯦ ꯕꯣꯕꯤ ꯍꯦꯜꯂꯣ ꯆꯤꯅꯅꯣ ꯊꯦꯡꯛ ꯌꯨ for coming in my live stream ꯆꯤꯅꯅꯣ ꯆꯥꯛ ꯆꯥꯔꯕꯣ ꯒꯣꯜꯗꯤꯁꯨ ꯏꯆꯜ ꯒꯨꯗ ꯅꯥꯏꯠ ꯗꯥ ꯒꯣꯜꯗꯤ ꯁꯣꯡꯉꯥꯟ ꯇꯨꯝꯃꯒꯦꯔꯣ ꯅꯪ ꯅꯣꯡꯉꯁꯤꯅꯤꯀꯣ ꯅꯪ ꯇꯨꯃꯤꯟ ꯂꯩꯌꯨ ꯋꯥ ꯉꯥꯡꯉꯛꯀꯅꯨ ꯁꯃꯥꯅ ꯇꯨꯃꯤꯟ ꯑꯗꯨꯝ ꯂꯩꯌꯨ ꯅꯪ ꯅꯣꯛꯄ ꯇꯧ ꯂꯩꯌꯨ ꯅꯪ আপুনি যিজন ব্যক্তিক কল কৰিছে তেওঁ উত্তৰ দিয়া নাই অনুগ্ৰহ কৰি কিছু সময়ৰ পিছত চেষ্টা কৰক nang ngồi thế nào ngon đó ini tuh kalau saya tông xem nó đã gulti phải câu rồi máy nó xì hay nữa nhưng mà chỉ là sao ta cho ra ra là thâu ra đây tại ngay tôi sẵn thì nó ngoài thì nó năng từ nhẹ đi không được Six sama yang boleh sabtu Manda Hello oi na sunu pinya tawri mi ma ai ba atabo me an pijara ye do hangwa ye pijara braina mai bunjia ga pijara ye Bujia kurkuri ka ne. pijara mai minna ne chanu da phone tara hangu cha ai jo na pijara ba hangu kai pun Lapoy mga sara. aduna ni ma me ki chara tare ne Megi do ba ka ina last bit ta. Humu da ra mi ne kalam dai da. lau thu dra ba me ki lau thu dra ba Ako ka ko ka le din ha da ko lo tran na ta ga la ta din na chin ko sa ka no ai yu na ꯑꯩ ꯆꯦꯛ ꯇꯧꯗꯦ ꯕꯦꯛꯇꯣ ꯑꯗꯨꯒ ꯂꯧꯅꯒꯗ꯭ꯔꯣ ꯇꯥꯗꯦ ꯅꯪꯗꯣ Angang mo ꯇꯥꯗꯦ ꯀꯅꯥꯅ Sanuda ta handine ka mama chu bangay na. ꯑꯣ ꯆꯅꯨ ꯂꯧꯅꯤꯡꯉꯤꯔꯣ ꯃꯆꯨ ꯑꯃꯒ ꯂꯩꯔꯤꯅꯦ ꯃꯆꯨ ꯑꯃꯒ ꯂꯩꯔꯤ ꯑꯍꯨꯝꯅꯤ
ꯄꯤꯔꯛꯎꯔꯣ ꯑꯗꯨꯁꯨ ꯅꯠꯇ꯭ꯔꯣ ꯃꯥꯟꯅꯗꯦ ꯑꯃꯈꯛꯀ ꯊꯝꯍꯧꯔꯤꯅꯤ ꯑꯩꯅ ꯌꯣꯟꯗꯣꯏꯔꯥ ꯈꯪꯗꯦ ꯍꯥꯏꯅ ꯄꯤꯔꯛꯀꯦ ꯍꯌꯦꯡ ꯅꯪ ꯑꯗꯨꯋꯥꯏꯗ ꯃꯤ ꯍꯪꯅꯧ ꯈꯪꯕ꯭ꯔꯥ ꯁꯨꯝ ꯇꯥꯕ꯭ꯔꯥ ꯍꯣꯏ ꯊꯝꯃꯣ ꯑꯩ ꯂꯥꯏꯚ ꯊꯥꯔꯤ ꯑꯦ ꯑꯥꯗ ꯑꯃꯨꯛ ꯆꯦꯜꯂꯝꯃꯦꯅꯦꯍꯦ ꯑꯣ ꯈꯪꯍꯧꯗ꯭ꯔꯦꯅꯦ ꯑꯩ ꯑꯦꯝ ꯁꯣ ꯁꯣꯔꯤ ꯁꯦ ꯃꯤꯅ ꯐꯣꯟ ꯃꯊꯛ ꯇꯧꯁꯟꯒꯅꯨ ꯀꯗꯥꯏ ꯌꯧꯔꯒꯦ ꯑꯩꯕꯨ ꯏꯃꯣꯏꯅꯨ ꯆꯦꯅꯦꯜ ꯁꯕꯗꯥꯟ ꯁꯔꯃ ꯁꯤꯁꯇꯔ ꯗꯁꯅꯥ ꯁꯅꯥ ꯁꯤꯛꯁ ꯁꯔꯃ ꯏꯃꯣꯏꯅꯨ ꯆꯦꯅꯦꯜ ꯍꯦꯝ ꯕꯣꯕꯤ ꯁꯥꯞ ꯇꯧꯍꯜꯂꯝꯃꯨ ꯃꯌꯥꯝꯗꯒꯤ ꯆꯦꯅꯦꯜꯁꯦ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯅ ꯏꯃꯣꯏꯅꯨ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯃꯥꯅꯁꯨ ꯁꯞꯄꯣꯔꯠ ꯇꯧꯖꯔꯛꯀꯅꯤ ꯀꯥꯟꯅꯩ ꯂꯩꯇꯕ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯅ ꯇꯧꯁꯟꯕꯤꯔꯝꯃꯨ ꯅꯣꯅꯣ ꯐꯣꯡꯒ ꯁꯥꯔ ꯕꯣꯕꯤ ꯗꯥꯟ ꯆꯥꯛ ꯆꯥꯗꯔꯤ ꯑꯣ ꯀꯩ ꯏꯟꯖꯥꯡ ꯆꯥꯗꯣꯏꯅꯣ ꯐꯔꯃꯥꯁꯤꯖꯕ꯭ꯔꯣ ꯋꯥꯎ ꯍꯥꯏꯕ ꯂꯥꯏꯛꯅꯤ ꯁꯤꯗꯤ ꯋꯥꯎ ꯂꯩ ꯉꯥꯛꯇ ꯅꯪ ꯊꯥꯖꯤꯜꯂꯛꯇꯅ ꯅꯦꯠ ꯌꯥꯗ꯭ꯔꯦ ꯋꯥꯏꯁꯦ ꯉꯁꯤꯗꯤ ꯁꯅꯥꯅ ꯋꯦꯇꯤꯡ ꯑꯦꯜꯕꯤ ꯊꯥꯔꯗꯤ ꯀꯣꯜ ꯄꯥꯏꯕ ꯅꯠꯇ꯭ꯔꯗꯤ ꯑꯦꯜꯕꯤ ꯊꯤꯡꯖꯤꯜꯂꯣ ꯑꯉꯥꯎꯕꯤ ꯁꯅꯥ ꯆꯠꯄ ꯕꯣꯕꯤ ꯅꯪꯅꯦ ꯐꯣꯟ ꯀꯣꯜꯗꯣ ꯂꯩꯈꯔꯦ ꯏꯆꯥ ꯅꯨꯄꯤꯅ ꯇꯧꯁꯜꯂꯤꯕ ꯅꯪ ꯕꯣꯕꯤ ꯕꯦꯒꯇꯣ কয়া ꯄꯤꯒꯦ ꯕꯦꯒꯇꯣ 200 আপুনি যিজন ব্যক্তিক কল ননৌ কৰিছে পংকজ নতো তেওঁ উত্তৰ সালিপুৰিꯗꯣ দিয়া ꯑꯩ নাই কনফিউজ হেꯛꯇ অꯣꯏ অনুগ্ৰহ কৰি ꯁꯔꯃ কিছু সময়ৰ ꯁꯤꯁꯇꯔ পিছত ꯁꯟꯖꯝ চেষ্টা কৰক ꯏꯅꯦ The person ꯃꯥꯍꯣꯏꯗꯤ you are ꯆꯥꯛ calling is ꯆꯥꯗ꯭ꯔꯤꯕꯣ not answering. Please ꯅꯪ try ꯃꯣꯏꯗꯤ later. ꯌꯨꯝꯗꯅꯤ आप जिस ꯆꯥꯔꯝꯈꯤꯔꯣꯏ व्यक्ति को ꯆꯥꯕ कॉल ꯂꯣꯏꯔ कर ꯐꯣꯟ रहे हैं ꯇꯧꯔꯛꯀꯅꯤ वह उत्तर ꯑꯣꯟ नहीं दे ꯏꯃꯣꯏꯅꯨ रहा ꯊꯦꯡꯀ꯭ꯌꯨ है ꯅꯣꯅꯧ ꯄꯣꯡꯀꯥꯁ कृपया ꯇ꯭ꯋꯦꯟꯇꯤ ꯐꯣꯔ कुछ समय 7 पश्चात ꯍꯦꯜꯂꯒ प्रयास ꯔꯤꯇꯔꯟ करें ꯇꯧꯔꯛꯀꯦ ꯑꯗꯨꯃꯥꯏꯅ ꯁꯞꯄꯣꯔꯠ ꯇꯧꯅꯧ ꯅꯣꯏ ꯃꯁꯦꯟ ꯁꯞꯄꯣꯔꯠ ꯇꯧꯅꯗꯕ ꯃꯌꯥꯝ ꯃꯩꯁꯨ ꯂꯥꯛꯇꯦ ꯀꯔꯤꯅꯣꯅꯦ ꯑꯩꯅꯔꯣꯁꯦ ꯆꯥꯕ ꯂꯣꯏꯔꯒ ꯇꯧꯔꯛꯀꯅꯤ ꯍꯥꯏꯈꯤꯅꯤ ꯑꯁꯤ ꯑꯩ ꯊꯕꯛ ꯇꯧꯔꯤ ꯈꯪꯉꯕ ꯅꯣ ꯇꯨꯝꯃꯣ ꯅꯣ ꯑꯩ ꯏꯆꯥꯅꯨꯄꯤꯁꯤꯅ ꯖꯥꯔꯣꯏꯖꯔꯤꯕꯨ ꯑꯩ ꯄꯨꯡꯈꯥꯏ ꯑꯃꯇꯒ ꯊꯥꯒꯦ ꯇꯧꯕꯁꯤꯗꯤ ꯅꯪ ꯕꯣꯕꯤ ꯀꯌꯥꯝ ꯆꯥꯏꯕꯗꯣ ꯕꯦꯒꯁꯦ ꯀꯩꯅꯣꯅꯤꯅꯦ ꯃꯌꯥꯏ ꯋꯥꯏꯔꯞꯇꯨꯅꯤꯅꯦ ꯊꯥꯔꯛꯎ ꯍꯥꯏꯁꯤꯅꯤ ꯁꯔꯅ ꯇꯧꯔꯛꯎ ꯍꯥꯏꯁꯤꯅ ꯑꯃ ꯅꯣꯅꯧ ꯐ꯭ꯔꯣꯝ ꯀꯟꯁꯔꯁꯦ ꯁꯥꯂꯩꯄꯨꯔꯒꯤꯗꯣ ꯅꯠꯇ꯭ꯔꯥ ꯃꯥꯒ ꯇꯩꯔꯦ ꯂꯣꯏ ꯆꯥꯕ ꯂꯣꯏꯔ ꯇꯧꯔꯛꯀꯅꯤ ꯅꯣꯅꯧ ꯕꯣꯕꯤ ꯀꯌꯥ ꯆꯥꯕ ꯕꯦꯒꯇꯣ ꯆꯥꯔꯛꯎ ꯍꯥꯏꯁꯤꯅꯤ ꯁꯔꯃ ꯀꯔꯤꯅꯣ ꯑꯩꯁꯦ ꯃꯅꯥ ꯃꯈꯨꯠ ꯇꯩꯁꯜꯂꯨꯕꯩ ꯆꯦꯈꯥꯏꯔꯦꯅ लाइक भी करो बेगतो मयाई वाइरमनी अचौबसु लई खंगे ममाने कई चेखाइनो कमेंट तौबीरो वारबो मखुदसिंदो वारबो मखुदसिंदो कमेंट तौबीरो नाबरा कल्लिनो नमो तोपना नमथी नमो तोपमनी नमो तोपरा नमथी हे गमला लानो चलो होलो अब चई जा तो फूट है बंगा थाई फूट तो खाऊं होलो हाँ हाँ आता गमला लानो चो गमला लानो चो से तो साइड कापो से गमला लानो चो गमला लानो चो होगुं ना जानी चलो चार चार होकर तो खोले बचे चलो ऐसे कापी के चलो सियाने चलो चलो मामा लेके हवलो सालेपुरगी हुजी सालेपुरा लेब्रो काई लेगे मामा तो ना कापी रखे मामा से गई तो साइड कापी मत चलो ने चलो लेने से इना नहीं तो होई दे रूम ना की न तो होई दे चलो ने नन फोन को हाय फबु मथदे से दum लई से के दरगे से चलो ने से माने से के दरगे से
ꯆꯩ ꯆꯥꯗꯅꯦ ꯆꯠꯂꯨ ꯁꯅꯥꯅꯨ ꯃꯝꯕꯤ ꯀꯥꯟꯗ ꯂꯣꯏ ꯃꯥꯡꯈ꯭ꯔꯦ ꯑꯩꯒꯤꯁꯤꯒ ꯀꯣꯃꯦꯟ ꯂꯣꯏ ꯃꯥꯡꯈ꯭ꯔꯦ ꯑꯩꯁꯤꯒ ꯅꯪꯒꯤꯅꯦ ꯆꯥꯔꯝꯃꯣ ꯁꯤ ꯂꯩꯁꯤ ꯀꯗꯧꯔꯒ ꯑꯩ ꯂꯧꯔꯥꯛꯀꯤ ꯆꯤꯡꯅ ꯊꯤꯔꯦ ꯀꯅꯥ ꯀꯤꯒꯦ ꯅꯪꯗꯨꯒ ꯑꯩꯄ ꯁꯛꯇꯤ ꯀꯩ ꯍꯥꯏꯌꯣ ꯑꯩ ꯂꯩꯅꯦ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯅꯪ ꯀꯤꯁꯦ ꯑꯩ ꯂꯩ ꯑꯝꯇꯁꯨ ꯂꯥꯛꯑꯣ ꯀꯔꯤ ꯀꯩꯗꯧꯔꯒꯦ ꯅꯪꯉꯣꯟꯗ ꯀꯅꯥ ꯀꯩꯗꯧꯔꯒꯦ ꯀꯅꯥ ꯀꯩꯗꯧꯔꯒꯦ ꯍꯥꯏꯔꯣ ꯃꯤꯔꯨꯝꯗ ꯀꯤꯔꯣ ꯅꯪ ꯇꯧꯍꯣꯏꯗꯦ ꯃꯤꯔꯨꯝꯗ ꯀꯤꯔꯣ ꯏꯇꯥꯅꯤꯗ ꯏꯇꯥ ꯄꯣꯠꯁꯦ ꯏꯇꯥꯅꯤꯗ ꯏꯇꯥ ꯀꯩ ꯀꯤꯗꯣꯏꯅꯣ ꯏꯇꯥꯅꯤ ꯏꯇꯥ ꯀꯩ ꯀꯤꯗꯣꯏꯅꯣ ꯅꯈꯣꯠ ꯃꯃꯥ ꯀꯣꯃꯦꯟꯇ ꯂꯩ ꯀꯔꯤ ꯍꯥꯏꯔꯝꯃꯤꯅꯦ ꯂꯥꯏꯛ ꯀꯌꯥ ꯀꯥꯔꯒꯦ ꯏꯕꯣꯍꯜꯁꯤꯡ ꯍꯜꯂꯛꯇꯦ ꯊꯕꯛ ꯃꯐꯝꯗꯅꯤ ꯀꯃꯥꯏꯅ ꯇꯧꯔꯤꯁꯦ ꯁꯅꯥꯅꯨꯅ 10 मिनिट ꯆꯪ ꯁꯥꯔ ꯂꯣꯏꯁꯤꯜꯂꯒꯦ ꯃꯃꯥ ꯑꯗꯨꯗꯤ ꯍꯣ ꯁꯥꯔꯒꯦ ꯃꯣꯕꯥꯏꯜꯁꯦ ꯍꯣ ꯁꯥꯔꯒꯦ ꯃꯌꯨꯡ ꯍꯥꯟ ꯂꯣꯏꯔꯦ ꯃꯥ ꯃꯤꯔꯨꯝꯒ ꯀꯤꯔꯤꯕꯁꯤꯅ ꯇꯧꯍꯣꯏꯗꯦ ꯍꯥꯏꯕꯗꯨꯒꯤꯅꯤ ꯃꯤꯔꯨꯝꯗ ꯅꯪꯅꯤꯅꯦ ꯅꯪꯗꯨꯒꯕꯨ ꯀꯤꯅꯕ꯭ꯔꯥ ꯅꯪ ꯑꯁ ꯑꯩ ꯏꯆꯥ ꯅꯨꯄꯤꯁꯦ ꯅꯤꯡꯉꯥꯏ ꯌꯥꯗ꯭ꯔꯤꯁꯦ ꯑꯩ ꯃꯌꯥꯝ ꯂꯥꯏ ꯉꯥꯡ ꯊꯥꯕꯁꯦ ꯑꯩ ꯐꯔꯛ ꯇꯥꯗꯣꯔꯤ ꯑꯌꯨꯛꯇ ꯄꯨꯡꯁꯤꯡꯅꯦ ꯑꯌꯨꯛꯇ ꯑꯣꯏꯅ ꯊꯥꯔꯒꯦ ꯄꯨꯡꯗꯣ ꯍꯌꯦꯡ